story correction mo miyang tabi ro khwai puno maputara no cheri manipur nung tigi phongbo paw se singdegi khangat saba maru ba paw khra mathang manaw nai namya na paw dam cheri ahan bada mukesh singana DGP ki class lokre manipur me ahom nisingan hi kulumdri kaunu masen gi lan horkhro matung jun ani ama nisingani kulumdoi degi state asigi director general of police oina appointment piduna phamasu purakiba Rajiv Singabu government of India ki ministry of personal public Grievances and Persons ki appointment committee of cabinet in a taski kon ma thoi thokpa order amada cabinet in a secretary oina transfer to from matungda maki mahuta manipur ki DGP oina bagi namak tha asigi kon ma thoi da ministry asina thokiba order gi matu ina sahi ohum gi oina manipur cadre inter cadre deputation to kraba mukesh singana ngasi DGP ki sas lokre ngasi mahak imphanda thungnabaga panthadana DGP ki sas Rajiv Singadi lokibani mahapu inter cadre deputation da manipur ki DGP oina bagi namak appointment pi dinge mamangda Ladakh ki DGP oiram ki mahak ingkum jadi singa samapan mapudra ka taruk ki BSK IPS officer ni ngasi mahak na DGP ki sas lorong matung Chief Minister YKM sang ngasu unakre Chief Minister gi makai degi mahaputra na oladuna state asigi law and order ngak tu ingtaba hanjana bagi namak mathau tawa thabak sing paikalakani haibagi thaja basu phongdoki ngasi thokpa DP gi order amadari mahak mathang thagi amadagi pham asi pubo horgani hainasu phongdoki bani Commission of Inquiry ke chairperson nu singbat team na relief camp yengsinkhre Chief Minister ga unakre me ahom insigani kulumdri horkhiba manipur gi langi matang da Season government of India siang kiba Commission of Inquiry Manipur Violence in Nisingani kulum hundoigi anok bat chairperson Justice BS Sahonna lusingba commission asigi member ani nangarang dagi horga state asida lerekhiba loina ngasi Susampur gi district ki torbung da hangba fabricated relief camp da satuna apam asida sangja phawri ba IDP singa hakena unadana wari sakre wato asigi horfam sabsana khangna bagi pandam da ngasi sakhiba khongchata commission asigi secretary Mohan Lan Mina IS amasung Manipur nenga ki commissioner home Ashok Kumar su saruk yaki commission gi chairperson nu singma member ani amasung official singa relief camp asida thungna bada Susampur district ki DC Darun Kumar S additional deputy commissioner Simin Thang Lengthang SD Osida Susampur gi Anulai Anan Kangwai gi TS Mamin Thang Kangte amasung Tuibong gi Jangminen Lupo su saruk yaki Kongchat asigi manung sana commission gi chairperson amasung member singa relief camp asigi ITP singa hakthena na wari sa naki makoina matau karamna lanjala khibano haiba yauna mayung narakba awa ana amasung lan achida hakthena halakba wari sing taki kongchat asigi commission gi makai di lan asiga mari nena evidencing hakthena na khomjin bagi makhada sakhibani amasung masina solaba proof sing mayung nariba singi matang su tijin khibani amarom nangarang digi hor rangang hayeng phawbo state asida leigedori ba commission gi chairperson member singda Himanshu Shekhar Das IS retire amasung Aloka Prabhakar IPS retire na ngasi ayuk Chief Minister ga su unaduna makoina relief camp da satuna IDP singa hakthena na unarpi matang da pokdong ki Oji phawbi oina commission gi team na Bisenpur Susampur Imphal West amasung Imphal East ki relief camp sing da satuna IDP singa su unar kharbani Highway Protection Force thamduna khodong thiba thoktana honagadamni AITUC Kuki military singa basina FCI gi cheng purga ukun tamna sakhiba truck amada ambush tawduna driver ama hatkiba aduga police personnel amabuna aswapan nang kibagi thokdok yaringda phongdok duna iset highway singda highway protection force thamduna kudong thiba thokdok sing thoktana balayana honagadamni haina on India Trade Union Congress AITUC Manipur gi general secretary N Sutin Kumana jorot amana phongdoragi jorot sina hai mathwai kuwakta haptuna singi nambida Manipur miyam gi damak chengsak pusilakni ba driver singi kari maran gi matu inan driver hal ibano kulai paiba masenda tainaba ngamdaga na sekhongda tainabi pangda wi thawongni hairibo thodok thopam simakta da itatna asat awok singda attack tawduna khudong thiba kaya mai holan dur lakni thodok asilega na session thorang nakhutta dana free thadra thambadagi ni FCI gi pot puduna ukun tamna sakhiba truck sing adu CRPF BSF amari rapid action force ngak senor sakibani security sing ngak senor sakhiba truck singda ambush tawdun driver hat ki basi security sing na section thorang nakhutte haibani landasi Yaunen kuki kundigi sathar kibani haibasi puna mana khangnar bangaktani security sing section thorang lakhut ki di haibasi masana jagadawni thawdo asi apapatik teksa puna maklenga na perform thui mara laiba sing phaduna cherak pigidani haiki Manipur ka hello si hairagari thangoi sena langjang mai pak na ba lepsi panthau maitai na mayon khangdingi matamda tangkhon gi mayon amuk khangdri kuki na maitai da landarak pasina chongthorok pani kaulu phurup ani sida yenomigi asengma masak tu takpi re kuki na asona misang thiba oheloisi punsin bam thopagi punsin si yeno phurup ekhoi anemba tampak si singi masa amadi oigani chingli pak amadi oigani maitai lepak Manipur si
maitai lon tangkhul lon yerho group eikoisi pukchen sengba amadi sangi akai ba wafam dinate achumba wafam oina khanna naina si lan se awangba longpok ta kakhat kre makhong sangwara nandarak pani makut temra lan torpa nate section si manipur ka heloi harakadi thangoi sengna lanjang mai pangna ba phire lepsi lanpan sasi haina longpok chingu thong maitai laikon thalo sipi lok cheloi lamai sing imphal longpok ta leiba lai oiba panthauna phongdokre Puruk kudi mana hojik lan loide lan makok longthora i mamai sangtharakli mai thong di longnam yabani natonda koi hapa ano upa max hapa da khangda bani sak wali khong da koi hapa ano hapa yaroi asingumba yaroi da thabak si mi ekoina namthak tawroi si mama mapa masa mi ekoi kudim aphaba oigani hiram amada aphaba leigani numi khara chonthabi wani mina taimung pan semga dabani mina mi semga dabani mina ponopon dam amadi phuruki lai kanga dabani laik ti mi gi mayek ni national ekoi gi lairik mayek ni maitai ekoi gi lairik mayek ti khangba changi manipur da khundari ba ekoi masen kalu phuruk kudimak khangba mathau tai haiki ekoi gi yumsing mai thake budu senten forcing na yengdru leikhi ekoi gi yumsing mai thar kiba matamda security forcing na yengdru leikhi kanbina ba khona ki de haina coordinating committee one manipur integrity kokomi gi ko convener yumkhai bam sujit kumana phongdokre wapa masik kokomi gi me makha danga si yangang popi village authority na sindona yangang popi kathena kangru puruk kayana satagi wakat kongjang saru yadur mahana phongdokhi bani kongjang no yangang popi village authority gi president wai samkisona thoromapu oidon satagi khunsigi akoibada khunda minariba thamna popi sana sabi amadi saijangna singba khunsingi masing yana imai bensana saru yaki sujit kumana makha tana haikibada India ki interest thabak tawrabasu iramda manipur gi oiba interest India lengana anna yengdre India ki proxy war na koi kham thengna wari bani tambak ta lo lerabasu chingdari lo leitre yero purup sing amat oina thamoi sengna punsin dor lemina si central force sing na tumina yengro leiba matamda akoi imai ben sin handaki lansid asaw thodaw lobiki manipur kanaba India lenga ki proxy war akoi punna thengna minasi aikoina isagi rights niraga lawgudam natte phangbam thokba rights namdon lawgudamni sing tamgi yenomi sing amata oina punsilaga lansi thingmina si haiki lainona yangang pokpi village authority ki secretary sangon sem international sathari ba wakat khongjang sigi nungyu oiba waron pi khibaga loinana akoi amata oina punsindor lansi thingname si haina apin tawke High Level Committee on Demographic Change Manipur dagi illegal immigrants sing khanthol-akani thajaningai oide parijat Manipur Myanmar amadi yunhan laibak singdagi masing yanaba illegal immigrants kayana leptana saksilakuna kunda salakdibasigi matangda India lengana Manipur bu India gi saruk amani haina lawba ngamdri India lengana illegal immigrants sing khantonabagi damakta High Level Committee on Demographic Change haiba committee ama semduna mitok khanthokani haina thanglakliba khongthang sina Myanmar dagi Manipur sangsalliba illegal immigrants sing khantoklakani haiba thajaningai oide haina maitai tribe union MMTU gi secretary organization ti parjana phongdokre wafam asing asin nungtin pung ama tabada press club ta pangthoki pawgi mifam ama da phongdor aduna mahan makhata na haikibida India nengana illegal immigrant hairaga Bangladesh sangsalakwa Bangladeshi Muslim khakta mieng thabli namdamsida miyamna NRC sanhanduna mitok khandok naba sangsalakliba E9 tanakraba iho asibudi hojik phawbaw tabidana thaidor thabli aduga Bangladesh tagi sangsalakwa Muslim khakta da mieng thamlaga lakolapa manba thogdau asidi laibak thibani India gi CAA 19 satnaba hokiba matamda laibak sigi satkiba Hindu Sikh Buddhist Jain singba India da halakba yagani haikrabasu x gi makada Manipur sakkiba Bangladesh amadi Myanmar da lairiba mitai sing asibudi Manipur da halakba yagani haibgi sabsaba mayek sengba fam yaukide April kungani toy inisingani kungamanga da Jammu and Kashmir gi Pahalgam eteki matangda sahi sigi metram panda mitop sangsilakba sing khantok nabagi damta akanba notification thoki State amadi Union Territories in the task force in Siam no khanglakpa leiki aduba Manipur dadi masi thabak oina pangthok khibagi mami amata takide handak Union Home Minister na illegal immigrants singi problem sound leire haiduna state singi chief minister singa mifam kaubudasu Manipur ki chief minister kaurkide mifam dra West Bengal Assam Tripura khaktagi CM singa wari sanakibani mahana makhata na haikibada Supreme Court na ingomjani singani ga mangada takiba running amatung illegal immigrants singna Indian citizen amagumna makhoi sakthung amasung right sing phanba yaroi hairabasu Myanmar da sangsilakba koki jo singbu mapung phana citizen amagi right sing piduna ngak cheli masigi mathakta ST list yahonduna khaidi wangna protection phaw piri India gi politicians sing su bot bengi politics ta makhoi bu sauna sijenari Manipur gi ST list any koki haina yauriba tamsil lokthoknaba Manipur state cabinet na ingum jani sing aniga
ꯇꯔꯥꯒꯅꯤꯄꯥꯟ ꯑꯃꯁꯨꯡ ꯂꯤꯁꯤꯡ ꯑꯅꯤꯒ ꯇꯔꯥꯃꯥꯄꯟ ꯑꯃꯗꯤ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯃꯔꯤꯗ ꯋꯥꯔꯦꯞ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈꯤꯕ ꯂꯩꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯈꯣꯏꯕꯨ ST ꯑꯣꯏꯅ ꯁꯛꯈꯪꯗꯨꯅ ꯊꯝꯂꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ MPSCꯅ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯦꯁ ꯑꯦꯛꯖꯥꯝꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ KSA MPSCꯅ ꯍꯟꯗꯛꯇ ꯂꯥꯎꯊꯣꯛꯈꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯦꯁ ꯑꯦꯛꯖꯥꯝꯒꯤ ꯔꯤꯖꯟꯗ ꯍꯤꯌꯥꯔꯤꯡ ꯑꯦꯝꯄꯥꯔꯠ ꯀꯦꯇꯥꯒꯣꯔꯤ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯀꯦꯇꯥꯒꯣꯔꯤꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅ ꯀꯪꯂꯩꯄꯥꯛ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ KSAꯒꯤ ꯍꯦꯗ ꯑꯣꯐꯤꯁꯀꯤ SRD ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯤꯅꯥꯝ ꯖꯦꯝꯁꯀꯤ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯦꯁ ꯑꯦꯛꯖꯥꯝ ꯄ꯭ꯔꯤꯂꯤꯝꯁ 2019ꯒꯤꯗꯃꯛ ꯆꯍꯤꯗꯨꯒꯤ ꯗꯤꯁꯦꯝꯕꯔ 8ꯗ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯒꯤ ꯅꯣꯠ 1ꯗ ꯄꯜꯂꯤꯕ ꯋꯥꯐꯝ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯒꯤ ꯔꯤꯖꯥꯔꯕꯦꯁꯟꯒꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯑꯦꯕꯤꯂꯤꯇꯤꯒꯤ ꯆꯥꯗ 90ꯗꯒꯤ ꯇꯥꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯒꯤ ꯋꯥꯡꯃꯗ Rights of Persons with Disabilities Act 2013ꯒꯤ ꯁꯦꯛꯁꯟ 2R ꯒꯤ ꯋꯥꯡꯃꯗ ꯆꯨꯔꯆꯥꯟꯄꯨꯔ ꯖꯦꯔꯤ ꯂꯥꯟꯔꯥꯡꯊꯥꯡ ꯕꯥꯡꯄꯨꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯆꯍꯤꯒꯤ ꯑꯦꯄ꯭ꯔꯤꯜ 12ꯗ ꯂꯥꯎꯊꯣꯛꯈꯤꯕ MPSCꯒꯤ ꯔꯤꯖꯟ ꯑꯗꯨꯒꯤ ꯃꯦꯔꯤꯠ ꯂꯤꯁꯀꯤ ꯁꯦꯔꯤꯌꯜ ꯅꯝꯕꯔ 135ꯗ ꯍꯤꯌꯥꯔꯤꯡ ꯑꯦꯄꯥꯔꯠ ꯀꯦꯇꯥꯒꯣꯔꯤꯗ ꯈꯜꯂꯛꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯀꯦꯇꯥꯒꯣꯔꯤ ꯑꯗꯨꯗ MCS Grade 2 ꯑꯣꯏꯅ ꯈꯜꯂꯛꯈꯤꯕꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯒꯠꯅꯕ KSAꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯃꯗꯤ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤ꯫ ꯖꯤꯔꯤ ꯂꯥꯟꯔꯥꯡꯊꯥꯡ ꯕꯥꯡꯄꯨꯏ ꯍꯥꯏꯔꯤꯕ ꯃꯤꯁꯛꯁꯤ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯄ꯭ꯔꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ ꯇꯧꯕꯒꯤ ꯃꯊꯛꯇ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯅꯧꯅ ꯇꯧꯒꯗꯕꯅꯤ꯫ ꯃꯤꯁꯛꯁꯤ ꯏꯪ 2020ꯗ UPSCꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯝꯗ ꯐꯥꯎꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯁꯥꯔꯚꯤꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯔꯨꯜ ꯅꯝꯕꯔ 2023ꯒꯤ ꯃꯇꯨꯡꯏꯟꯅ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕ ꯃꯊꯧ ꯇꯥꯕꯗꯒꯤ ꯗꯤꯜꯂꯤꯗ ꯂꯩꯕ ꯁꯕꯗꯔꯖꯪ ꯍꯣꯁꯄꯤꯇꯥꯜꯗ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯕꯗ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯄꯔꯁꯦꯟꯇꯦꯖ ꯆꯥꯗ 90 ꯁꯨꯔꯝꯗꯕꯗꯒꯤ ꯑꯦꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯕꯦꯟꯆꯃꯥꯔꯛ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯄꯦꯂꯦꯠ ꯑꯃꯅ ꯅꯧꯅ ꯔꯤ-ꯑꯦꯛꯖꯥꯃꯤꯟ ꯇꯧꯈꯤꯕꯗꯁꯨ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯄꯔꯁꯦꯟꯇꯦꯖ ꯆꯥꯗ 90 ꯁꯨꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯄꯤꯜ ꯑꯃꯨꯛ ꯆꯠꯄꯗꯒꯤ ꯑꯥꯔꯃꯤ ꯍꯣꯁꯄꯤꯇꯥꯜꯅ ꯔꯤꯁꯔꯆ ꯑꯦꯟड ꯔꯤꯐꯔꯦꯟꯁꯒꯤ ꯑꯦꯄꯦꯂꯦꯠ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯃꯦꯗꯤꯀꯦꯜ ꯕꯣꯔꯗꯟꯅ ꯔꯤ-ꯑꯦꯛꯖꯥꯝ ꯇꯧꯕꯗꯁꯨ ꯄꯔꯁꯦꯟꯇꯦꯖ ꯁꯨꯈꯤꯗꯕꯅꯤ꯫ ꯃꯇꯨꯡꯗ ꯃꯍꯥꯛ ꯗꯤꯜꯂꯤ ꯍꯥꯏ ꯀꯣꯔꯠꯇ ꯋꯥꯀꯠꯄꯗꯒꯤ ꯋꯥꯌꯦꯜ ꯆꯠꯊꯗꯨꯅ ꯀꯣꯔꯠ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯦꯗꯤꯀꯦꯜ ꯑꯦꯛꯖꯥꯃꯤꯟ ꯅꯧꯅ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯗꯁꯨ ꯄꯔꯁꯦꯟꯇꯦꯖ ꯁꯨꯗꯕꯗꯒꯤ ꯖꯦꯔꯤ ꯂꯥꯟꯊꯥꯡ ꯕꯥꯡꯄꯨꯏ ꯊꯥꯒꯠꯂꯛꯈꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 6ꯇ ꯗꯤꯜꯂꯤ ꯍꯥꯏ ꯀꯣꯔꯠꯅ ꯗꯤꯁꯄꯣꯖ ꯇꯧꯈꯤꯕ ꯂꯩꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯀꯨꯞꯅ ꯊꯤꯒꯠꯄꯤꯅꯕꯒꯤꯗꯃꯛ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ KSAꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯗꯤꯁꯑꯦꯕꯤꯂꯤꯇꯤ ꯄꯔꯁꯦꯟꯇꯦꯖ ꯆꯥꯗ 90 ꯁꯨꯗꯅ MCS Grade 2 ꯈꯟꯈꯤꯕꯁꯤ ꯑꯆꯧꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯅꯠꯇ꯭ꯔꯒ ꯂꯧꯇꯨꯅꯕ ꯂꯩꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯨꯞꯅ ꯊꯤꯒꯠꯄꯤꯅ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ KSAꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯂꯣꯏꯅꯅ MPSCꯅ ꯀꯔꯞꯁꯟꯒꯤ ꯂꯝꯖꯦꯜꯗ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯣꯏꯔꯛꯂꯦ ꯍꯥꯏꯈꯤ꯫ MM ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯄꯥꯎ ꯂꯣꯏꯖꯔꯦ꯫